ओए ओए बाप रे लेकिन ये साला कर क्या रहा है यहाँ पे? मणिपुर मनुंगदा लैरिबा पोसेन जादू माइबा सारिबा मी कौबा ngamniba मी gi imung manung thugai aikhaiba ngamniba मी hana sunahanba ngamniba मी gi mirtu satba ngamniba maiba sariba isilinau sing nakhoi na karigumba nupi angang natragana nupa bu kauraga nupi bu kauraga thungnahanba ngamba oiragadi ai asi nupi thijadri ai sama pakhang ni ai na kwai na nung sijaba kwai ki pamba nupi amaka lai madu kauba ngambi gadra Mumbai ningon Rani Mukherjee hairibadu amutang kaubigera adom na tasengna mi bu kauba ngamba amadi mi bu phaba ngamba oiragadi Rani Mukherjee hairiba Mumbai ningon do amutang kaubiyuba ayum panjarage ai niyom sumna potharaga lagjarage ba ai gi details pizarake maiba sabiriba maibi sabiriba silinau singda ai gi apokpagi mingna Maulana Islamuddin aduga gi apokpigi mingna Ibesa ai isamak Javed ai gi laifamna nongpok sengma Sikhong Muslim amadi Sikhong Khumbi ani sigi tainabada laiba Sikhong Muslim hairiba lamdam madudagini adom na karigumba nupi angang sibu kauba ngambiba taragadi Mumbai ningon aina sai panjadriba Rani Mukherjee hairiba nupi macha adu amutang aigi wana kaubiyo aina khoi ge punsi supa minai oijage loinana aigi ipana thungadoriba malsang sampati punamak nakoi da kathok jage ngamgadra ngamoi oithoktabani maramdi gadar madar tauguneba mioi bai khoina siriba si karidano sinda mioi bai khoi bo hatpa yaba posak si karino thang nongmai amasong hu hari bo posak ahum masi season darabadi mi si ko mantra season nabana mi si ko ngamoi mantra na mi hatpa yada mi gatha sing munna gyan tau Manipur da thokriba ayapa lanpham khudingmak phang pen nongmai na sokna khiba lanpham ngangtani mantra na sokna khiba lanpham amatang history gi lamai karam bada yaw game tang puthokpiro lemon parang kui Manipur gi tan natana world sige kwai sathiraba Hitler hariba misak ado madu phawba nongmai kaknaraga mi halamini ko mantra namana mi ho halamte sima gyan tagadabni adom na karigumba tasengna mi gi mirtu satpa ngamba oiba taragadi hauzik yeknaba kaya ama lairi hairiba sing asi maming matha iraga khongun datten na ka khairaga natragana saun pizaraga thupsan khiba mangak laithatlaga loisan khibada kari kai मुझे भी पहली बार है ना चुप रे ngamoi nasim thigano oida pada ba tawgano mi bu kauba ngammi mi bu hatpa ngammi hariba aphau bu sariba na haga se nang na narakpu matam dadi doctor da asan ba first priority dana doctor se ne salang gani natra control adu oiba taragadi control kadar tawraga paisa tan ge khangano ai gi ma bu popi ba ipu haigadra ai koi Islam follow tawriba ai koi di ipu oina kawi ko mana ingoda wali libirame thaina mamangai da ningthawama palami aduna adu tawrami adana da tawrami na adu maina asaba wari watai do ai koi so yam phajana yam munna tarami sengta senga boy aseng boy na madu ai koi bu sathok tanaba ai koi bu gyan tanana ba libiram ba wari ni asu maina mingonda kadar tawtabita wari oina apakbagi maran asingmana sabani haibase tasengna hayo adu oibadi yabige natung inbige ganja khara thak yu khara thak nisa khaigano beri khara thakchal lagana nisa khaigano aigi details pira badune
ꯅꯈꯣꯏꯅ ꯑꯐꯥꯎꯕ ꯃꯥꯏꯕ ꯑꯣꯏꯔꯒꯗꯤ ꯇꯧꯅꯤꯡꯕ ꯊꯕꯛ ꯇꯧꯔꯣ ꯑꯩ ꯃꯤꯇꯨ ꯁꯠꯀꯦꯔꯥ ꯁꯠꯂꯣ ꯉꯝꯒꯗ꯭ꯔꯥ 哎呦我的妈！ ꯑꯗꯨꯒ ꯏꯁꯂꯥꯝ ꯙꯔꯃꯁꯤꯕꯨ ꯐꯣꯂꯣ ꯇꯧꯔꯤꯕ ꯏꯁꯂꯥꯝꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯥꯏꯕ ꯁꯥꯕꯤꯔꯤꯕ ꯅꯥꯊꯨꯟ ꯐꯥꯎꯕ ꯆꯥꯝꯕ ꯁꯦꯡꯈꯤꯔꯣꯏ ꯅꯥꯊꯤ ꯐꯥꯎ ꯆꯥꯝ ꯁꯦꯡꯉꯝꯈꯤꯔꯣꯏ ꯃꯤꯉꯣꯟꯗ ꯀꯗꯔ ꯇꯧꯗꯅ ꯅꯁꯥ ꯅꯥꯔꯛꯑꯗꯤ ꯗꯣꯛꯇꯔꯗ ꯑꯍꯥꯟꯕ ꯆꯦꯜꯂꯝꯒꯅꯤ ꯃꯟꯇꯔꯅ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏꯀꯣ ꯅꯣꯏꯗ ꯍꯥꯏꯕꯤꯔꯤꯁꯤꯅꯦ ꯑꯩꯅ ꯅꯣꯏꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯇꯧꯕ ꯉꯝꯕ ꯑꯐꯥꯎꯕ ꯃꯥꯏꯕ ꯑꯣꯏꯔꯒꯗꯤ ꯅꯣꯏ ꯇꯧꯅꯤꯡꯕ ꯊꯕꯛ ꯇꯧꯔꯣ ꯑꯩ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯂꯥꯛꯑꯣꯏ ꯅꯣꯏꯅ ꯆꯥꯎ ꯍꯥꯏꯕ ꯃꯈꯩꯁꯤ ꯆꯥꯕꯤꯒꯦ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯃꯈꯩ ꯇꯧꯕꯤꯒꯦ ꯍꯨꯅꯦ ꯅꯣꯡꯃꯩꯅꯦ ꯊꯥꯡꯅꯦ ꯇꯦꯟꯅꯦ ꯑꯍꯨꯝꯁꯤꯇ ꯌꯥꯎꯔꯛꯀꯅꯣ ꯑꯩꯒꯤ ꯃꯤꯇꯨ ꯁꯠꯄ ꯉꯝꯒꯗ꯭ꯔꯣ ꯁꯥꯎꯟ ꯆꯥꯎꯔꯁꯨ ꯆꯥꯕꯤꯒꯦꯅꯦ ꯏꯕꯨꯡꯉꯣ ꯈꯣꯡꯒꯨꯟꯒꯤ ꯂꯩꯄꯥꯛꯄꯤ ꯑꯣꯏꯁꯨ ꯄꯤꯒꯦ ꯑꯩꯒꯤ ꯃꯤꯇꯨꯕꯨ ꯁꯠꯄ ꯉꯝꯒꯗ꯭ꯔꯣ ꯃꯣꯇꯩꯕꯁꯤꯡ ꯃꯥꯏꯕꯅ ꯉꯝꯕ ꯊꯕꯛ ꯑꯃꯈꯛꯇꯤ ꯂꯩ ꯂꯥꯏꯅ ꯐꯪꯉꯕ ꯅꯝꯃꯕ ꯈꯨꯗꯛꯇ ꯃꯔꯣꯟ ꯃꯔꯤ ꯊꯣꯛꯇ꯭ꯔꯕ ꯃꯗꯨ ꯑꯃ ꯂꯥꯏꯗꯨ ꯀꯧꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨ ꯄꯤꯔꯒ ꯃꯗꯨ ꯑꯃ ꯐꯍꯟꯕ ꯉꯝꯃꯤ ꯑꯗꯨꯒ ꯑꯉꯥꯎꯕ ꯃꯤ ꯂꯥꯏꯅ ꯉꯥꯎꯍꯟꯕ ꯃꯤ ꯃꯗꯨꯒꯤꯗꯨ ꯌꯥꯝꯅ ꯀꯨꯏꯗ꯭ꯔꯤꯕ ꯊꯥ 2-3 ꯈꯛꯇ ꯉꯥꯏꯔꯤꯕ ꯃꯗꯨ ꯑꯃ ꯐꯍꯟꯕ ꯉꯝꯃꯤ ꯑꯗꯨ ꯅꯠꯇꯕ ꯁꯥꯏꯀꯤꯇ꯭ꯔꯤꯛꯁꯅ ꯅꯥꯕ ꯑꯗꯨ ꯑꯃ ꯐꯍꯟꯕ ꯉꯝꯗꯦ ꯃꯁꯤ ꯑꯃ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯖꯦꯅꯦꯔꯦꯁꯟ ꯑꯁꯤꯅ ꯈꯪꯒꯗꯕꯅꯤ ꯑꯗꯨ ꯅꯠꯇꯕ ꯑꯇꯩꯁꯤꯡꯗꯨꯗꯤ ꯂꯣꯏꯅ ꯀꯗꯔ ꯃꯗꯔ ꯉꯥꯛꯇꯅꯤꯀꯣ ꯃꯟꯇ꯭ꯔꯅ ꯂꯥꯟ ꯁꯣꯛꯅꯕ ꯌꯥꯗꯕꯅꯤ ꯃꯟꯇ꯭ꯔꯅ ꯂꯥꯟ ꯁꯣꯛꯅꯕ ꯌꯥꯔꯒꯗꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯦ ꯃꯟꯇ꯭ꯔꯅ ꯇꯧꯔꯒ ꯀꯧꯔꯒ ꯃꯉꯛ ꯂꯩꯊꯠꯂꯒ ꯍꯥꯠꯄ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯃꯣꯠꯇꯩꯕꯁꯤꯡ ꯒ꯭ꯌꯥꯟ ꯇꯥꯎꯅꯦ ꯂꯥꯏꯒꯤꯁꯤꯡꯗ ꯆꯜꯂꯤꯕ ꯚꯨꯠꯁꯤ ꯀꯧꯔꯒ ꯊꯥꯏꯅ ꯁꯝꯄꯣꯠ ꯈꯣꯏꯍꯜꯂꯝꯃꯦꯅ ꯋꯥꯔꯤ ꯑꯃ ꯇꯥꯕ꯭ꯔꯥ ꯇꯥꯔꯝꯒꯅꯤ ꯃꯥꯗꯤ ꯑꯐꯥꯎꯕ ꯃꯥꯏꯕꯅꯤ ꯚꯨꯠ ꯀꯧꯔꯒ ꯁꯝꯄꯣꯠ ꯈꯣꯏꯍꯜꯂꯝꯃꯤ ꯀꯥꯏꯅ ꯑꯗꯨꯒꯤ ꯃꯥꯏꯕꯗꯣ ꯑꯗꯨꯗꯣ ꯍꯥꯟꯅ ꯈꯨꯗꯨꯝꯅ ꯀꯩꯅ ꯁꯨꯖꯜꯂꯣ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯟ ꯂꯣꯏꯔꯒ ꯁꯝꯄꯨ ꯈꯣꯏꯔꯝꯃꯤꯁꯤ ꯈꯣꯏꯗ꯭ꯔꯁꯨ ꯌꯥꯔꯝ ꯅꯠꯇ꯭ꯔꯣ ꯚꯨꯠꯇꯨꯅ ꯑꯗꯨꯝ ꯈꯣꯏꯍꯜꯂꯝꯕ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯃꯆꯤꯟ ꯈ꯭ꯋꯥꯏꯗꯒꯤ ꯊꯤꯕ ꯃꯥꯏꯕꯅꯤ ꯃꯗꯨꯗꯣ ꯃꯗꯨꯗꯁꯨ ꯑꯄꯪꯕ ꯀꯥꯡꯕꯨ ꯑꯃꯅ ꯊꯥꯖꯔꯤꯃꯦꯕ ꯏꯃꯥꯏ ꯄꯦꯝꯃ ꯃꯥꯗꯤ ꯑꯐꯥꯎꯕ ꯃꯥꯏꯕꯅꯤ ꯚꯨꯠ ꯀꯧꯔꯒ ꯁꯝꯄꯣꯠ ꯁꯨꯍꯜꯂꯝꯃꯦ ꯀꯥꯏ ꯃꯅꯥꯗꯨ ꯂꯩꯔ ꯈꯣꯡꯄꯥꯡ ꯊꯥꯖꯟꯒꯗꯕꯅꯦ ꯑꯗꯣ ꯒ꯭ꯌꯥꯟ ꯇꯥꯎꯅꯦ ꯁꯤ ꯂꯩꯅꯥꯎꯁꯤꯡ ꯐꯣꯔꯁꯟ ꯊꯣꯛꯏꯁꯦ ꯁꯝꯄꯨ ꯈꯣꯏꯅꯝꯅꯤ ꯁꯟ ꯂꯣꯏꯅꯔꯝꯃꯤꯗꯣ ꯁꯝꯄꯨ ꯈꯣꯏꯅꯝꯅꯤ ꯁꯟꯁꯨ ꯂꯣꯏꯔꯝꯃꯔꯣꯏ ꯐꯣꯔꯁꯟꯁꯨ ꯄꯨꯊꯣꯛꯑꯝꯃꯔꯣꯏ ꯚꯨꯠ ꯀꯧꯔꯒ ꯀꯩꯅꯣ ꯊꯕꯛ ꯁꯨꯍꯟꯕ ꯌꯥꯔꯒꯗꯤ ꯋꯥꯔꯤꯅꯦ ꯍꯥꯏꯕ ꯃꯆꯤꯟꯗꯣ ꯐꯩꯅ ꯈꯨꯗꯤꯡꯃꯛ ꯁꯨꯖꯟꯒꯗꯕꯅꯦꯕ ꯑꯗꯨꯏ ꯃꯥꯏꯕꯗꯣ ꯑꯗꯣꯝꯁꯨ ꯁꯣꯏꯗꯅ ꯇꯥꯔꯝꯂꯒꯅꯤ ꯃꯗꯨꯗꯤ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯒꯤ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯂꯩꯄꯥꯛ ꯑꯁꯤꯗ ꯕꯣꯝ ꯊꯥꯗꯔꯛꯄꯗ ꯃꯤ ꯁꯤꯈꯤ ꯍꯥꯏꯗꯅ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯂꯩꯄꯥꯛ ꯑꯁꯤꯗ ꯃꯟꯇ꯭ꯔ ꯊꯥꯗꯔꯛꯄꯗꯒꯤ ꯃꯟꯇ꯭ꯔ ꯄꯣꯈꯥꯏꯔꯛꯇꯅ ꯃꯤ ꯁꯤꯌꯦꯗꯤ ꯇꯥꯔꯝꯃꯣꯏꯑꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯒ꯭ꯌꯥꯟ ꯇꯥꯎ ꯚꯥꯞ ꯇꯥꯎ ꯊꯥꯏꯅ ꯍꯧꯈꯤꯕ ꯂꯥꯟꯐꯝ ꯈꯨꯗꯤꯡꯃꯛ ꯃꯟꯇ꯭ꯔꯅ ꯁꯣꯛꯅꯈꯤꯕ ꯂꯥꯟꯐꯝ ꯑꯃꯐꯥꯎ ꯂꯩꯇꯕꯅꯤ ꯃꯗꯣ ꯋꯥꯔꯤꯅꯤ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯁꯦꯝꯖꯤꯟ ꯁꯥꯖꯟꯕ ꯋꯥꯔꯤ ꯀꯧꯏꯀꯣ ꯑꯗꯨ ꯒ꯭ꯌꯥꯟ ꯃꯨꯟꯅ ꯇꯥꯒꯗꯕꯅꯤ ꯃꯁꯤꯗ ꯕꯦꯠ ꯀꯣꯃꯦꯟ ꯄꯤꯅꯤꯡꯉꯛꯑꯝꯒꯅꯤ ꯑꯗꯨ ꯉꯝꯃꯤ ꯑꯗꯥ ꯉꯝꯃꯦꯅ ꯉꯝꯃꯒꯗꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯅꯨꯡꯁꯤꯗꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯔꯤꯁꯤꯡꯗꯨ ꯀꯧꯔꯒ ꯃꯉꯛ ꯂꯩꯊꯠꯁꯤꯗꯅ ꯉꯝꯒꯗ꯭ꯔꯥ ꯑꯕꯤꯔ ꯈꯥꯟꯒꯤ ꯃꯃꯥꯡ ꯑꯃꯗꯤ ꯃꯇꯨꯡꯗ ꯀꯗꯔ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯟꯒꯅꯤ ꯈꯜꯂꯤꯕ ꯑꯕꯤꯔ ꯈꯥꯟꯒꯤ ꯃꯃꯥꯡ ꯑꯃꯗꯤ ꯃꯇꯨꯡꯗ ꯀꯗꯔ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯟꯒꯅꯤ ꯈꯜꯂꯤꯕ ꯃꯥꯏꯕꯁꯤꯡ ꯇꯥꯎ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯕꯤꯔ ꯈꯥꯟ ꯁꯥꯍꯤꯡ ꯆꯥꯕ ꯍꯤꯡꯆꯥꯕ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯔꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯀꯗꯔ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯜꯂꯤꯕ ꯑꯕꯤꯔ ꯈꯥꯟꯕꯨ ꯈꯪꯍꯜꯂꯣꯏ ꯈꯜꯂꯤꯕ ꯃꯥꯏꯕ ꯁꯥꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ngasi Abir Khan na nakoi punamak gyan tanada magidamak ka nakoi bu expose tawbirabani ay satle goodbye